ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯌꯥꯝ ꯉꯁꯤꯁꯨ ꯃꯨꯛꯕꯥꯡ ꯑꯃ ꯇꯧꯖꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯆꯝꯐꯨꯠ ꯑꯃ ꯇꯧꯖꯔꯦ ꯇꯣꯔꯕꯣꯠ ꯆꯝꯐꯨꯠ ꯑꯗꯨꯗꯨꯒ ꯁꯤꯅ ꯊꯕꯤ ꯀꯌꯥ ꯀꯣꯠꯅꯕ ꯈꯔ ꯊꯝꯖꯔꯦ ꯑꯗꯨꯒ ꯑꯣꯛ ꯊꯣꯡꯕꯅꯤ ꯑꯗꯨꯒ ꯃꯍꯤ ꯁꯤꯅ ꯇꯣꯠꯅꯕꯅ ꯑꯗꯨꯃꯥꯏꯅ ꯇꯧꯖꯔꯦ ꯆꯝꯐꯨꯠ ꯑꯃ ꯂꯩꯖꯔꯦ ꯑꯗꯨꯒ ꯁꯤꯅ ꯀꯣꯠꯅꯕ ꯑꯗꯨꯗꯤ ꯍꯧꯖꯔꯒꯦ ꯃꯌꯥꯝ चंपत खत्म सागे हानको hỏi mà chầm hỏi nha xin chào nằm hỏi
ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ